Manipur Hills Journalist Union ni kontrata ru subong pokumun pangthokre chingtamar ki dongsi chanaba madi chakot purakpada paumi sing achobu thongdang lobiu haina Lok Sabha ki MP Dr. Loro Foji phongdokre Lenga ka wari sanabadi yanam pur ngamdabdi ki Scheduled Tribe Demand Committee changsil liba railway project ki sengwa sagapin thabak thingmi khongjang hena kansil lagan haina lauthokre Amasung Manipur da mapalam lagi kanggon kaina pusila ko yen singa se khodak ta thingni ro Manipur lenga na tabak paikat lu haina all Manipur poultry and dairy young farmers entrepreneurs association na takshila Ma'am kurumjari adum yengbit impact news ne hauzik pungza se phabuge maroiba pausing miyam da pijari Manipur Hills Journalist Union ki kontrata ru subama pokumun thoram pangthokre state asigi ching amadi tampak khundariba furup singi manakta leramba thajanaba sing Taishin Naduna, Nasi Nungsi Sanaba Amadi, Sakot Pakunai Ama, Purukna Bahonabada, Paumi Sing Achobu Taudang, Lobi Uhana, Lok Sabha MP Dr. Loro Foji and Fongdokre, Manipur Press Club the Pangtupa, Kumon Toram Adu that Mitung and Warol Piraduna MP Lorona, Paumi Gisin from the Tabak Tauriba Mu sing Awa Anati Dana, Katokwa Magalona, Miam Gitogel Tauribas, the Apian Bapoi, Miam the Paudam Batamda, Lana Wan Tok Han Kivana, Furumasel Gimarakta, Lana Uhan Abamadi, Nungsina than Nabagi Masagama or Yab Maramna, E Pau Fongo Matamda, section Magi Tangai for the Chown and Lay Hana Fondoki, Nakalamuramda, Kumza Lishingam Chomp and Marifumari, the Sapona Kiba, Unenasigi. Akak na loisang amat ngasi fawo sadran laibon na tameng districta UNNSG loisang sabi na ba madi sing district kuding magtasu UNNSG masa loisang amam sabi na ba UN gi mai kai gi memorandum pido na MP gi pungning stingchin ki memorandum gi paukum oina district kuding magta UN gi loisang sana na ba hona ba achob senfam changa da ba oibana mari lena ba singda takshil laga ni hana MP gi mai kai gi thajaba piram ki A lot of gaps, misunderstandings between the hills and the valleys. Let us work so that we do not misrepresent. There is good intent among our valley brothers and sisters. There is good intent among our hills people, amongst the tribals. If our intentions are made clear, I'm sure there will be a lot more harmony and goodness, and that there will be a lot more love and confidence. There will be no mistrust. The trust deficit will be removed if we represent things correctly. And therefore, as I take up this challenge even to serve all of you, I also pray and I also humbly request you not to misrepresent me as well. Manipur lengak na India lengak tamai te mite bu Scheduled Tribe list ta chalhan na bagi mathok ta ba recommendation tha da bagi mayok ta Scheduled Tribe Demand Committee STD sina ngarang gi hoduna Manipur paika liberal project ki samga sagopi thabak subo thingmagi khongjang hena kansil lagan hena lauthok rei hiram asigi matang nga se thangoi bangi khundugan bi sanglen leba Scheduled Tribe Demand Committee ki office ta pangthok ki ba paumi singa unaba ma the coordinating body Scheduled Tribe Demand Committee ki convener Laisram Romesh na hai Scheduled Tribe Demand Committee na hauzik Siliba Kongjang asiga mari laina na ngarang numidang Sri Minister na hairakpagi matung ina wari sanaki wari sana baduda hausik leiba maitai na Scheduled Tribe list sanmagi issue asi achuma khongthang amani hana Chief Minister gi machinda haijaraga so mak masagi oiba political will leijadabana thampham thokpa recommendation adu thage haiba wafam adudi phongdorakhide Chief Minister gi asu mating thoksadaba matau asina wari sana badu yasinaba ngamdana thorakhibane hausikti lenga ka yanaba leitrabani Changchilib Kongjang asi hena considered Pire Pasi Lorokpane, Maramasina, Scheduled Tribe Demand Committee in Changchiliba Railway Project Tingmagi Kongjang Manungda, Railway Marilena Batabak Kudimak, Tabak Suriba Kudimakna, Masa Masana Kang, Lepio, Karingba Ating Basi, Mayok Tabak Torklakade, Mayo Lampok Yao Batabak Sing Power Pangtong, and the same Sabah Loy they have a wafam, Tamlaki. Scheduled Tribe Demand Committee gi mai kai digi lengak ta ekoina nungai to fauri honorable CM Biren namasi political win laitabadagi hairiba recommendation si thadabani tungi future da phahugadaba kana hugadaba yaifagadaba oirabadi tasengna athingba ayetpa natragana khudung chadaba mayam khak mayokna ba taragasu madu nam khairaga magi nation dugi damak tungi future gi damak ekoi tofam thokpa mathodang do ekoi tofam thokpani adubu honorable CM CD tasengna miyam mamangda utchaiba tasengna miyamgi program ni natraga miyamgi ming silaibani humanitarian oiba mini haibadugi face saving ama pairaga adugumba thabak khara mayam du utchaiba khara tawsalaga tasengna miyamgi oiba tungi future gi oiba thabak tu tawdaba tungi future cost tu dagi magi same gi oiba chawkri dune hana lumbagi
अमरमदा ngarang moirang khomda leba railways ki office ta chahi yamla bal singyawna changchen ki ba yamna democratic oiba khongjang adu da Imphal police station ki OC ingo chana tawkiba ahen ba action adu bu scheduled tribe demand committee na akan mamong da yaning de OC ingo sagi asingumba ka hen ba thong asigi damak lenga ki mari lena basing ma ki matakta action lokhot kadabani hana su romesh na makhata na phongdoraki Koi jen changa su kai de ain run of logi matungina dubu yam ne hetta lanai oina tati ta oina ne ta khut ka tha na to bu makti koi tawaning de aduna sigumba yamna criminal oiba yamna sigumba mioi begi minung siyaw da mioi begi wakhal chen da sigumba police officer se sigumba Imphal city manung da miyam ga tona tina na laiga da ba miyam ga tathok tasin tawraga laiga da ba sigumba pham da thamaning de sigumba police officer city ta seng hai kan da moji jungle gumba a men man ta da ba pham dai khoi thambam thokpani aduna lengak na su hiram sigi matang da miyang sang dan haiba policing se masi mafam chaba mokhoi gi knowledge ki mokhoi tawriba thabak thoram du gi matungina mokhoi se mafam chaba mafam dai khoi thambam thoi Manipur da mapalam dai kanglol kaina pusilak le BL sing ase khodakta thingna na Manipur lenga na thabuk paikat luhaina All Manipur Poultry and Dairy Young Farmers Entrepreneurs Association na taksilakli hiramasigi matang nga se Imphal West District ki Langol da lairiba Kuki Community Hall da pangthoki ba paumi singa unaba mada association asig wangang loi ke haukif na hai Manipur da handak mapalam dagi yen kya mafam marang khangdana pusilak pa asina maram oiraga Manipur da yen gi mamala se ka hena hongle thawong asina lamdam asida yen yoliba maruai na yen yuan bana maroi ba sinpam oida ba mioi singda ang ko pangna sa keng pire amarom da mapalam nagi pusilak pa yen singasi lenga ki mari lena ba amatana ningthina yengsin da bana maram oiraga haksang chongninga oiba chemical yawu machinjak sab yen kya yaure haribi yen singasi saru bagi mioi da makal kya ge leina thor kadra haibagi akiba su leire maramasina athubu matam da Manipur lenga na haribi yen singasi pusilak pa da thingmagi thabak lokhatlu haiba ofam thamlaki regarding poultry, but in other fields too. And so, therefore, our request in particular to the government of Manipur is to kindly look into the influx and import or smuggling of this illegal, regardless of all human social welfare and health. These are being imported. So we request the government of Manipur to look into this and ban this immediately so that the people does not face a consequence and more or less and moreover the economy of Manipur is not being manipulated or exploited. This is our humble appeal to the government of Manipur. Moirang constituency Saukhat Hanan Nabagidamang Paikat Kiba Tabak Singh the Tabak Sudan Lautok Representpam Amukana Saukhat Kongtang Tabak Singh da Thadabiu Tabak Sudan Sel Lautokiba the Senate contractor Singh blacklist Tambagalona Fagat Piu Hana Moirang Block Congress Committee na Lengak Taksilakli Moirang Block Congress Committee Office the Pang Tok Paumi Singa Unabamada Committee Sig Secretary Wariba M Sarat Singh na Moirang da Saukhat Kongtang gi Kari Tabak Paikat Libagi Halduna RTI Tabu Matam Tabak Sudan Sel Lautok Raba Kanga Kibane Lengang Matam Sana Sel Lautok Tabak Suda Basiga Mari Lenana Bisnu PW Digi Executive Engineer for Pagat Pirakwasi Budi Tagat Ningaine Asigumba Miam Gi Paikat Patabakta Sel Lautok Pasida Chenab Sing Lengang Tigat Pidunamatic Sabcherak PUB Yohanasu Lenga Kipung Chingsilakli Mending of potholes from Moirang Lamkai to Moirang Bazar High River Development Work Nipan Simung the pothole Menbegis Yawe Adu improvement gisu Anitung Yawe. IBR Road Amada improvement Amasung pothole Menbegi Tongan Ba Senpam time Matam Mamata Loktok Habasu Marang Possession Singnay Maramaduna. Vigilance Department Mariksham the Ticket Pire Harakanda Special Contractor Sing Tikadar Sing Marang Prasagi make the blacklist at Tambiana Manipur Gaman and the vigilance that Equina request of Zeri. Nakalamramda Moirang constituency da English singani tara nipan gi PWD work program sing Tabak Sudan Paisa Lautok Rehana MLA gi mingchat sok na raba maral sirak liba sit laibak thibani haina BJP Moirang Mandal masung MLA office ki Thomi Singna yaning da fongdorakli Sirak liba maral sing adu ki achumba khangdok na media person singaloina BJP Moirang Mandal masung MLA office ki Thomi Singa Tabak Suki ba mafam singda chatuna yengsin khongchara du yaw ki MLA P Sarachandra gi private secretary wariba Hemam Boyaina MLA gi lamjing makhad anawo Moirang ama oiner na bahiram kyada akanba chakot khongthang gi thabak kya pangthoktuna lakli tanja sida Moirang da English singani tara nipan gi PWD work program sing Thabak Sudan Paisa Lokthok re harakli ba se nungaijade hana fongdorakli Moirang MLA CDP Sarachandra Singhabu mingchat thina nabagi adugumba threaten namakak engineer sing da tawkhibase masi strongly BJP Moirang Mandal amasung
MLA office Moirangna condemn tawi semgot kiba augmentation of Moirang water supply scheme ngasi fail oiduna leire vigilance department su sigumba thabak tawduna crore 19 hena paisa mangan kiba sidi tumina yengduna leire harga angi plan gi tha thaki paisa thabak su phajana suba thabak singa sidadi state vigilance department na politically p searchan singagi mingchat thina nabgi damakta honarak pathawang kudimakse condemn tawi SI School Kanchipur ki chahiye asigi literary mid-term teachers day ki thoram school asigi campus tanga si pangthok rai thoram asigi school asigi mahiro ising sinduna harau tayam na pangthok ki thoram ko madilena school asigi founder CH Jyoti na phongdorak pada Board of Secondary Education Manipur Bosim na lawa high school living certificate examination da mark devolution ki matang da asoy kya thork libasi laitana rovasi yang oza singna aigi migi naidana thamoi sengna hona ningbagi apamba phongdoraki loina na haukiba English ngani tara tarukta Bosim na lawa SSLC examination the school asigi mahiro yamasu RTI thaduna answer paper amuk hana recheck tawrubu matamda Manipur ki one 23 position da yaurakpa gi thodok laikre hana su phongdoraki SSLC examination da position yawm daga yawm mi ga haibda ina suggestion tawning bam khangna hojiki oja sing je yaingai di koi si yang matam da koi gi yam section biba loina tabulation tawda su oja ni oja sing je yam phana section biba oja ma ai di ai gi mi gi have naidana ai koi na tawriba thabak da kichang sincere oina thabak tawning ai koi na board khakta da ka na madu maran pi su langani maram de si yang su oja ni tabulation taw su oja ni ai na oja sing na section mo wal hobu de moi ju contribute de chang ngane du moi gi di koi gi mo section ni biba moi bu yang chen biba aduga board ki ju kitang sincere oina Regional Institute of Medical Sciences RIMS Dental College ki ahomlak suba graduation day celebration ngasi RIMS ki Jubilee Hall da pangthokre loina miyam gi apamba thungna na state government dental surgeon yauna medical officer gi thabak lauragani hana health minister L Jayantakumar na phongdokre graduation day gi thoramada health minister L Jayantakumar makata na hai profession singi marakta miyobi punsi kanna bohodariba medical profession haibasina khwaidagi noble oiba profession ne maramaduna medical profession de lady khudimakna professional ethics ngakna chatpa mathau tai haina phongdoki thoramada dental graduate kunmapan wasak lauki loinana certificate singsu khusinaki. And we all know that today's world is a scientific world. The deadly accuracy in diagnosis depend on the latest scientific equipment, which are very, very costly, that everyone knows. And yet again, perhaps due to the environmental changes, nature gives another threat to human lives in the form of new diseases or new disorders. The connotation of the term life as enshrined in the law of the land is even expanding. And the government of India, taking all the responsibilities, has given certain commitments to give primary importance on health sector. The concepts like free health games, then again free diagnostic facilities, free treatments, and the health insurances, etc., etc., are but some of the initiatives taken so far by the government of India. Hayeng Malempum gi pangthokodarba World Physical Therapy Day asigi mangoina na Indian Association of Physiotherapy Women Cell Manipur State Union sinduna free physiotherapy camp ma ngasi mongsang de leiba all age home da pangthokrai camp to the All Manipur Senior Citizen Welfare Association gi Vice President S Kunjavihari Secretary B Sanamacha Sharma RIMS ki Senior Physiotherapist loinana Indian Association of Physiotherapists Manipur State Unit ki State Coordinator Dr. Angom Rita Devi yauna miyoi kya ama sarugya ki Thoramad ko marilana Indian Association of Physiotherapists Manipur State Unit ki Sub Coordinator Dr. Kamai Holita Kavina Phongdokibada Sayasi ki oina World Physical Therapy Day ki thoram da chronic pain na thim oigani hayeng malempum bada pangthokadauri hayeng ki thoram palan asigi saruka moina ngasi mongsang de leba all age home da lairib al singa shida Indian Association of Physiotherapy Women Cell Manipur State Unit ki members singna anabagi matung ina exercise tawhanba loinana makatan al singbu masa sondana lainer bagi tangai fadaba singi matangda khanghan ki haina phongdoraki World Physiotherapy Day gi mari leinana akoina all age day da chronic pain haiba theme ni makhada pangthok chabani World Confederation Physical Therapy se 1996 ki start tawbani aduga ngasi akoina all age home da pangthok ibasi akoina ahan senior citizen sing moigi age factor ka mari leinana lakpa degenerative condition mayam dagi karamna ngakthokani haibadi moigi further damage of the joint dagi akoina Nakthokpa yaba adugumba exercise gumba treatment gumba khara ko akoina demonstrate amasu treatment awareness camp oina pangthokpani ngasi
Indian Red Cross Society Manipur branch na International Committee of Red Cross amasung Indian Red Cross Society National Headquarter gi makhada paikatpa livelihood program asa gi mangal project ki ahum su phase ki beneficiary single list lauthokle society asina thadurpa cherol amada khangalaba beneficiary marufutara ni thogi maming sing society asigi office gi khanglaba yagani haina khangalakli Traffic system da ahong puraktuna lambi da thogliba khudong thiba thodok sing thoktuna ba traffic control wing Manipur na paikaliba thaurang sing saruka mahoina ngasi None district ta nomagi oiba community policing kam traffic awareness program ama pangtokre district asigi SP PG Singsit IPS yauna None Bazar community hall pangthokiba thorama da traffic control wing Manipur gi SP KI Sharma amasung wing asigi additional SP Zoy Rasna resource person singoida wa ngangki thorma da SP Sarmana haivada ngasi Manipur gi mafam kya da lambi gi khudong thiba thodok sing leptana thokli masi traffic gi chana kanglol ningthina ngak labdi thokli ba khudong thiba sing ase khara do orabsu hanta hanba ngamgane None district ki oina housing traffic police amata laitri athuba matam da district asidagi police personnel khara Imphal da training piragani fongdoki 2018 da akoi Manipur da 496 people police accident ho ga lai adu 2018 2019 da na 475 people have died because of accident adu na muski shigriba mioi 475 se moi se kahta malar lai ta moi se punishment am phang bane none gi police da koi traffic ki police laite adu na sir su service staff ki mi se designate to la koi kala traffic ki training si tawna na thar ke hai adu na koi na mangani tarani na traffic ki rules si khamdul papa akoi traffic police na training to jaraga hai mi sin sin na ala done ki praja miya ki traffic ki seva tawna na ma akoi ni mai ke ni si assurance Traffic Control Wing Manipur ki additional SP Joy Rasna Hai India da sahi amada accident namaram oirga mioi lakam ga lising yang khairom gi punsi mangli accident thoktana na traffic ki chana kanglon ngakna na traffic police na honor basu kanglon thugai bi gi accident thokna gi machak ohelli bane traffic police ki fine logani ki bi traffic ki kanglon in badagi isagi punsi na hena maru oi khanduna traffic ki chana kanglon ngakna chatpana hena maru oi haiba wafam thamki traffic rules se follow to ko nattawa finally mayam khalaga punsi kannaba gi damakta semako forum ni aduduna akoi ni hena gi gadawani accident ko ka da akoi thawai thabagi thawai mangbagi chances to yam laibani na rather than finally gi mota gi punsi da nusibiraga or fellow driver fellow road user pedestrian वगैरह cyclist वगैरह motorcyclist वगैरह और four wheeler और heavy vehicle थोड़ी बसिन आई अमदी आई fellow drivers fellow user of the road में हम जिंदगी respect अमदी निशिबिरगा पुंशिबुन निशिबिरगा traffic rules से follow तौनबा आई अपील तौजरी Kanglaipak Calendar Board na English singani 2020 Lisingani kungi oina lamdamasigi calendar phongba singna scientific oiba amade harau kumai gi holiday list sing board asidagi lobiu haina pause lakli board asin thadorok pacherol amada Manipur lengang nasu mathang sahi gi calendar phongna gi machak sing board asigi kaisam pat laiba office tagi lobina na ba makhata na pause lakli calendar gi masak launan na bagi namak mobile phone number 8731839236 amasung 70853208205 ta pau birak yagani hanasu serolas na makatarakli lonan matang soida break amalawjage break matungda lupa crore ani ga lak ahumrom gi oigadaba Remidol 50 tablet kilogram mari makhai rom Zirbam district police na anti drug cell ga khusam na duna phagat pangam ki bagi paw amade Manipur amasung malem gi tongan tongan ba I paw sing puduna lakchage impact news bu miging ta duna lebiu break matungda mayambo amana tarab nokchari amade bulletin asigi makhata bu paw sing miyam da pijari lupa crore ani ga lak ahumrom gi senfam oigadaba Tramadol hydrochloride capsules Rimdol 50 hane su khangnaba guli kilogram mari makhairom Zirbam district police na anti drug cell ga khusam na duna phagat pangam khrei Zirbam dagi Imphal tamna lakwa truck ta masing yamlaba drug kaya ma pusilakle habgi akanaba paw fangba dagi ngarang numidang pung 3 makhairom tab matamda Zirbam district police ki OC inspector L Khogen na luching ba kangbu amana anti drug cell gi team amaga pullaga Zirbam district ki manung chanba tongan tongan ba mafam singda achada wok tawriba truck sing check tawbada yamlab guli sing ase phagat pangam ki banei Farba Mioy adude Imphal East District ki manung chanba Yaripok
Taupokpi Saval Lekai Nungsaibam Reis Elias Yaima Saitara Mapan Apokpa Lekidraba en Tumbi ni Hari Magna Lupa Crore Aniga Lak Ahum Romgi Senpam Oigadaba Tramadol hydrochloride capsules Rimdol 50 Hanasu Kangnaba Guli Asi capsule listing Marifutaraga Chamapan Sumna Marfu cartoon box om the Hablaga Asok Lelen truck registration number AS 01JC2823 da Hablaga Puna number Hodar Manihari Nungsaibam Reis Kim Matakta Ziribam police station a Kiasam Lokotna Wang Pong Sataba Haukre Hari Manipur Sarkana Lokalapa drive against drugs. Asiki challenge siga Mari Lena Satarapa Yukub Nahum Singa Leriva Ikogi check posting Leriva Singasi alert Toguna Asugunaba Policy Pananaba Amasung Atopa anti-social activists Singasi Pananginta Atam lebo kibikta mikuk na hong singna district police na konan na laki district police na asikum labat thaba ase ningan balai tana koi tongjigi gani ningai ro drugs na si phariba police ki team asida tasengna ehak ki district ki SP amoina koi puning thogapa amasung koi dedication koi devotion khang bakan ba adugi damakta ehangna case prize na policy nga kai masu koi behangna khusi Kaksing District Police Commando Kambu Amana Nupama WY tablet listing Marifutaraga Kona Fare Farbanupado Tenopol District More Ward number 9 Leba Sikkim Kuldagi Tongza Tang Haukib Elias Tangboy Say Kunmapan Apokpalai Kidraba Satko Laine Impact News na Fungu Pauda Kaksing SP Gimyang Makada Additional SP Operations en Netrajit na Luchingba CDO Kaksing Kambu Amana Palel Kaithel the Leba Lambida Lakbagari Singh Sek Tobu Kitabak Sataki Sek Toringaida Tongza Tang Hadibanupa Si Nangalda Nike Cow for Lakpati Chingaduna Kamki Kamlamatung Cow the Hangtuna Ying Lobada WY tablet Singado plastic Amuba Mana Yom Laga Packet Mapantona Yoramba Tengner Kibani Hari Mapamatuda Wang Pong Satabada WY tablet Singado Kangpokpi District Saitu Supermina the Leba Hoinu Hawkip Kobi Nupi Mada Pin of Porkpani Haba Kangmangam Ki Hari Malem the Tangtu Laitaba Madi Nungai Yaifaba Purunaba Pangtokpa Zay Zagat 2020 on the move for peace and justice Hariba Malem Gyoiba Santi Kongchata Manipur Mioi Anina Saruk Yagani Masada Manipur Miam Punging Tawat Piohana Zay Jagat 2020 Coordinating Committee Manipur Maiki Apple Torokli Hariba Kongchata Silaklibo October Ani Mahatma Gandhi Chama Yankai Suba Mapokumun Mitagi New Delhi Hoduna Tongan State Sing the Chatuna Tangdu Laitaba Hingsa Yaudaba Manaba Kuna Purun Pausel Kaya Sandokane Loina Matang Saigi February Amadagi Gujarat ki Ahmedabad tagi Iran tamna chatuna makata na tongan Malem gi lebak mapan fauduna chatlaga kumza listing ani kungi September kun mangada Geneva yauduna mafam aduda sayola machumna mafam aduda pangthok mifam pangthok pagaloina na tongan ba levaki nat ki obejago isai ki asu utkane khongsa da sige manung chana India gi manung da leba state singda satpa punamioi sani romna saruk yagani loina na India gi mahut sinduna Geneva tamna mioi yankai chatkani hari Loina tongan ba Levak Yadagi show Makogi Levak Sing Adudagi Kongchadasi Haudokuna Laklaga Geneva the Puna Tengaduna Apunba Mifam Maduda Saruk Yagani Hari Bharat ki awang nongpok lamdam da leiriba Manipur dagi su sahi ba sukna chakada ba koi gi khongmiroi ani yaujai ani suba phase ki People's Assembly asida stage da Manipur dagi koi mioi tara na saruk yagani sigi khongchat asida ngasi bawgoda mayam na mateng pangbirei masine kona badi natte musi jara beram da mirei cha stage da koi request taujaning badi committee stage na mateng pangma kan stage da sojok pibidu mateng pangbiu sahi ma chupna coordination committee Manipur na ngasi dagi na hauraga akoi gi lakadaba second October 2020 bhawba da makhan mathen gi activities mayam ama state level da local level da pangtokta na hariba campaign asigi solidarity utkani PMKVY centrally sponsored state management program ga khusamnaduna Bubon Technical and Skill Development Private Limited na electrician gi course ta training Piduna pass Tauraba certificate Piraba Mahiroi Kun job placement Kitamak Lamthakre Lamthaba Gumari Lena Lamdeng Kuno Lamsang the Leba Bubon Technical and Skill Development BTSD Private Limited campus the Pangto Kibatorma Mada BTSD chairman N Nabachandran High BTSDSC National Skill Development Corporation ki Makada register Tauraba private company mane company sin ngasi fawbada larik laisu haitaba khaktana status da lairiba naha khudimakpu thabak pinarba pandam da PMK
BY gi makhada company asina central sponsor estate management program ga khusamnaduna electrician mason plumber amasung front office ki oina tha ahum gi oiba skill development coursing pangthoktuna lakli ngasi fawda BTSD na hariba coursing asida mioi listing ama chamangarom training pikre loinana lairik laishu haiba haitaba khaktana mioi chatruklong gi mathakta leibaga sigi tongan tongan ba mafam kyada laiba maming leraba company kyada job placement piba ngamkre phongdoki हौजे अखोना तौजरिबसिदा चाबा थकपा अमदि लेबम चाबम लोइना फ्री ऑफ कॉस्ट पिजबनी प्रधानमंत्री कौशल विकास की मखाददि मणिपुर रेसिडेंशियल इंस्टीट्यूट हांगबसि सिना हानबनी हारिबा इंस्टीट्यूट सिंगसिदा पास आउट स्टूडेंट सिंगसि इंडिया दा ममिंग लेरबा इंस्टीट्यूट ओइरबनेना लॉ कंपनी सिंगदगी जॉब पिजगेदा ऑफर लाई नाहारन सिंगदा अमदि मणिपुर की यूथ सिंगदा इना पिन तौजनिंगबदि इरमदम असिदा आई लाइक हैरे आई लाइक तमबनी हाइदा आइगे वाजना इमा इफाना डिफेंड तौरगा अखोबु वाना तमलब मतुंगदा थौ फंगने आसादा लिथोक पिगनु मतम मांगलगनसि वाक कल्चर सागरपदा अखोय इसा इसा के तुंगदा गवर्नमेंट खक्ता थबक ngaigunusi गवर्नमेंट थबक ngaibगे महूता अखोन हाइजर सेनफम खरसिना इकोनॉमिकली इरमदम असिदा थबक तौदुना सेंथोक यामना मपानदगी पुजिलागा इकोनॉमिक साउंड ओहनबदा मिपुंग All Manipur Working Journalists Union gi charitable trust am oide Pamui Welfare Fund PWF ki makhada beneficiary taramatoida medical financial assistant ki senfam sing khushina krai senfam sing ado Manipur Press Club da pangthok pathorum da PWF ki chairperson oriba Wangkhemsa Samjaina luching ba PWF ki members singna beneficiary taramatoida khushina ki Prime Minister Ujwala Yojana gi makhada Sagolban Assembly constituency gi beneficiary chani yankhaida Assembly constituency gi MLA RK Imona u char amamam yauna chakthongya set sing khushina krai nupioi bi singbu Kunayasida miyamna ikai khumnaba utnaba made makoiba senthok lambi lehnaba center na scheme kya haudukli Assembly constituency asigi nupi singna su scheme singasi phangnanaba hona minasi hana mahakna phongdoki Sagolban constituency progressive committee na sinuna Sagolban Bijoy Govinda leiba mahaki yum da pangthoki ba thoramadu MLA RK Imona Assembly constituency humpu levig manungda Sagolban Assembly constituency asisu Saukhat Lamzel da mang thana chileba Assembly constituency amane सही की ओइबा डेवलपमेंट प्रोग्राम क्या सथरी वर्क प्रोग्राम दा हाप तब थीदना मियाम गी याइफ थौरांग अमदि मथौ ताब खोंथांग सिंग पाइखतुना लाकली फोंदोकी पासोई इंडियन अमदि कांसी इंडियन गैस एजेंसी की मखादा चाकथोंग गैस सेट येंथोकिबा थौरम अदुग मरि लेनना सगोलबन असेंबली कॉन्स्टिट्यूएंसी दा चाही एसी गोयना पाइखत कदबा मदि पाइखत लिबा साखत थौरांग सिंग याव लिफ्ट लेटर मसु मियाम दा येंथोकी केंद्र सिगी अखोई पांगथोक पयाबा development programs kya akoina mafam kudimakta dum honajari huzik chathariba akoi mafam kudimakta ina sig yendokchaba che sing akoi brochure si akoi chahi gi oiba program sing aina pangdoksariba sida lakpi bai mai ben singna akoi ge mele se kari pangthu ye si khangda basu dum yarongani laikai du da tauba lambi bu seme rain bu chale community hall bu sare kapu sa adudi urongani laikai da tauba वांगमदा केंद्र सिदा पांगथोइबा करी थौरम पांगथोइगे तौरिगे हाबिसि खंगनदबनिना मसि खंगननबगी मयामदो ओपन ओइननबा हाइगद्रा आइना तौजरिबसे मयाम खंगमिनसि सेंटर अमदि स्टेट लेंगान मियाम गी याइफ थौरांगी दमा पाइखतलिबा थबक थौरम सिंगी मतांगदा सेंसिटाइजेशन वर्कशॉप कम मीटिंग अमंगसि थौबाल द पांगथोक्रे Thauramadu District Administration Thawal na sinduna DC Thawal ki conference hall pangthoki workshop adu tongan department ki akhang hai kyana beti bachao beti padhao Posan Ma 7th Economic Census Women and Child Related Issues CMIST PMJAY ki matangda wangang nakhi Norma Gyoiba awareness program on Japanese encephalitis and distribution of belladonna 200 ki thauramama Senjam Sirang Primary School amadi Senjam Kuno Maira Paibi Sanglen pangthokre ngasi ki thauram adu Nauyok Naukol Luf amadi Joint Development Organization at Manipur langa ki Directorate of Ayush ka puna khusam na duna chathaki banai ngasi ki thauram adu ki manung chana mioi lising ahum ga chamanga romda lem na belladonna 200 yenthoki Gari Maning Lekai Deleva Flamingo Mental Health Care and De-Addiction for Women Center da Manipur State Commission for Women Madi Little Flower School ki 1995 base ki pass out Mahiro Isingna Sana Thangna Polam Kaya Khudol Tamkre Flamingo Mental Health Care and De-Addiction for Women Center na Lamdama Sidalaiba Mio Kya Wakal Lainana Madam Orga
ngauchat naraba kaya center asida layengduna thambiba amadi center asina lauriba thodang kaya bu Manipur State Commission for Women amadi Little Flower School ki 1995 batch ki pass out mahiro isingna thagan pa phongdoki Lengakna Tamenglong District ki Deputy Commissioner Armstrong Pamai bu atopa district ta posting pirakpagi thawong bu yaning da phongdok tunanga si Tamenglong District ki miyamna mass protest rally chathakrai Lenga ki thawong asibu yaning da phongdoktuna Makhuam Village Authority amadi thawwaina ngasi dagi lakliba September 5 fawa any railway construction works sing athing thamdura mass protest rally adu sathaki banai panbayai Makhuam Marang Singh Village na Tamenglong District ki Deputy Commissioner Armstrong Pamebu reposting tawbiu haiduna haukiba August 13 da Chief Minister Nongthomum Birenda memorandum pishin kibasu laikrabani Standard Robert High Secondary School ki laikhidrabi mahiroi misi ki case ase athum matam da CBI da PB paihanar na ba Chief Minister na taksin biu haina misi ase ki mayokta sem ki ba JA sigi serol amana khangalakli loinana thangoi ban gi manung da leiba organization amadi lanai mioi singna misi ase ki tangdang mo wafam ma khangdri fawba harau kumai amata pangthok pigan waina serol asin makha tarakli Kavi Laitanthem Ram Singh Memorial Trust Thawbal na Thawbal College amade Manipur Sahitya Committee Thawbal ani ke khusam na duna Kavi Laitanthem Ram Singh gi chai marifutara taruk suba mapukumon thoram Thawbal College ta pangthokre Kavi Laitanthem Ram Singh gi mitam da laisu katuna ikai khumna bu utpaka loinana Kavi Ram Singh na kathokpa souvenir amade Manipur Sahitya Committee Thawbal na phongba Thawbal College ki thabakta gi pothakraba Associate Professor Dr. K.H. Mainodas na iba mai sakliba iramdam haina mingthon ma sairing gi lairik phongbana thauram adu gi mapung oiba saktam oiki Golden Art Production puthokpa Ajit Ningthauzan direction piba ngamlaroi miraiba nangbu haina mingthonma video album ma ngase release tawkre music video album adu Kanchipu da leiba IPS Zelina audio visual lab ta release tawkibani Rajasthan ki Jaipur da chathariba National Mime Festival da kanglei mime theater repertory Manipur ki mime play Crass but Alive utkre festival asigi ngasi aroiba numita repertory asigi director Dr. Y Sadanandana direction piba mime play asi utkibanei repertory asina Hyderabad ta haukiba August thada pangthokiba International Mime Festival asu saruk yaki Hauzik Sanabagi Pauda AIFF Sub-Junior Voice National Football Championship for Northeast qualifying round da ngasidagi Manipur na yumbu oiduna pangthok haukre All India Football Federation ki miyang makha da Kumalampak Men Stadium na sanaba haukiba football tournament asigi haukdokpagi ajama thoroma da Yas Minister Lerpa haukib Yas Director Dr. Harmit Singh Amadi All Manipur Football Association ki President M. Ratan Kumar Galoina na lamdam asigi masak naiba miyo kiana sarugya ki Football Championship asigi ngasi ahan masana ki ba Group A ki League ta Manipur ki sanaroi N avung tona match ki nifu madi humputra mapan subu minute sing da panjal ani N Dhanaras na match ki yang taret subu minute panjal ama chanduna Tripura bu panjal ahum amada maiti ba pi bangam ki match asida maiti oroba Tripura ki amata ngara bu panjal aduna match ki manga subu minute Bimal Riang na chan bangam ki Northeast Zone ki manung chana laiba football team tarung na sarug yariba championship asi hayeng sanagada ba football championship asi Group B ki ahan league match ta Assam amadi Meghalaya ani na lamba tawnagadauri Humpu Suba Under 17 Boys International Subrata Mukherjee Football Tournament ta Manipur ki team ma oireba Springfield English School Thawbal mai pakre hari Air Force Sports Control Board ki miyang makha da Subrata Mukherjee Sports Education Society ki senthang makha da New Delhi da leiba Dr. Ambedkar Stadium da ngasi sana ki ba tournament asida Manipur ki ahan match ta Manipur ki sanaroi N. Ajit Kumar na match ki kulum doisu minute chan ki ba match asi amata ngara ba panjal aduna Haryana ba panjal ma sino da maiti ba pi ba ngam khre hana Manipur team ki manager na thokpa chero lamada khangalakli
Kunmanga Suba Senior Women's National Football Championship the Saruk Yaruga Manipur Ginupi Sanaroi Kun Kangat Kare Ngasi Kumalampak Artificial Turf Ground the Manipur Ginupi Sanaroi Singaduna Championship the Shijinaga the uniform sing Hudol Tambiga Chambatharam Pangtoki Maduda All Manipur Football Association the President M Ratan Kumar the Association Sig Treasurer H Setan Anigalona Association Sig Masak Naiba Mio Kana Saruk Yaki Football Championship Sig defending champion or Manipur Team Masida goalkeeper Ahum defender Taruk midfielder Taruk amadi forward Sanaroi Manga Puna Sanaroi Kuna Sige manager Oina S Amutombi amadi coach Oina Arjun Awadi O Bembem Sarugyari Manipur ki team Asina Tha Sige Mapanda Arunachal Pradesh ki damak Imphal Thadok Lakani Humpumari Suba Sar Churchan Singh KCSI CBE Memorial League Kam Knockout Kang Tournament Salai Tared Kangkut Wangoi Mai Vakre Ngasi Sanaki Kang Tournament Sige Ahum Suba League ta Salai Tared Kangkut Wangoi na Ahan Wahab the Panjal Tara Tared Amadi Ani Suba Hab the Panjal Kunito Ipuna Panjal Kuntra Mapan Loinana IWKK Uchekwana Ahan Wahab the Panjal Taruk Ani Suba Hab the Panjal Tared Puna Panjal Tara Hum Doikak Chanduna Mesa Si Salai Tared Kangkut Wangoi na IWKK Uchekonu Panjal Kuntra Mapan Tara Hum Doida Yamna Lakcha na Maiti Piba Ngamki Manipur Kang Association gi Miyang Makada Teka Kangkut Pisum na Sinduna Pisum Thong Oinam Lekai gi Irei Masanglen Oinam Lekai da Chathar Leba Kang Tournament Sig Hayang Match Lairoi Tha Sig Mapan Sanagada Mari Sub League ta Irei Me Kangkut Pisum Amasung Nikon Haingang Anina Lamba Taunargani Assam Arun Kumar Memorial Manipur University Inter-College Table Tennis Men and Women Tournament Ngasidagi Bishnupur District Laiba Royal Academy of Law Oinam gi Indoor Stadium da Hodokre Manipur University gi sponsorship Makada Royal Academy of Law Oinam Thobu Oiduna Hodoki tournament sida College Taramathogi Nupanupi Sanaroi Contractor na Sarugyari Ngasi tournament sig Hobunumita MIT Tagel Param Sung Imphal College Anigi Marakta Anba match Sanaki Matang aswada bulletin na si tension jadring mga na headlines mo na pijari. Manipur Hills Journalist Union ni kontrataruk subong mapokumuan pangso kre cingta mani bidong si sana ba madichangkot pupurut na robawis ng atong tawdang lobby uhayna Lok Sabha MP Dr. Loro Moji na ponggo kre. Lanya kawari sana badayana pupurut pengamdabat ki Settle Tribe Demand Committee na Changchi Liber Railway Project is sembot kagat ki sabat klinik kongjang henakan sinagani hana laukong kre. Amasung Manipuda mapalam ni Kanglol kay na pusila kada diyan sing si kuda ting na gabo Manipur lema lega na tabak baikat luhay na All Manipur Poultry and Dairy Young Farmers Entrepreneurs Association